social media amadi newspaper singdagi maroiba e-fawsing miyamda thamjade ahanbada Aaron Kaisinggi update amkhak pijari madadi open challenge tawriba kuki bu sauge haidadana lamulliba kuki bu ngangi haina aikoi bu sauba mi yauri kuki gi kokti ahobadagi khanglabani aikoidi adunani kuki singna aikoi bu selectaba advantage lawragise moidi chungera langera support tawnabani aikoi gidi asengba nganglasu afaba saraga aikoi da oina sauragi adudi kanana usitkadra neutral da yaroi lan sidi aikoi shu pungingda indigenous furup singi damak naga gi damak burden asawama laibagi risks lawraga ngangleni kanana su asuk chawba risks lawning laroi moina chinthiba hanjan ngangba yaradi fake cookie ancestor land claim tawba yaradi aikoi su asumba ngangba yani soidabra khalle asumna Aaron Kaisingna thamlagle ex army oiramba cookie nufa ama heroin ga kona phare Shillong police na Happy Valley area haidrom pharmacy da achat ong sing check tawbada Assam regiment tagi 2001 da retire lawkraba cookie nupa ama heroin gram 69.41 soap case 6 da haftuna urambadagi phagat pangamle hairi drakka kona pharaba mioi dugi maming lon khojang cookie allies pajang allies jangkhola sahi homphugom doi kawe hairi mongol dagi sel oina lupa lising kumathoi chatru driving license ama mobile phone amaga loinana registration number MN01Y8820 gi two wheeler gari amaga phare hairi mathangda ngarangi oza bimol na parliament da pigiba speech da mayam apen bapokna khre Delhi gi parliament da Manipur gi MP na thauna leina sentiment ga loinana Manipur gi matang da wangang ba ubasi ngasina ahan bani thamoi se peli haina sumna tongan ba page sing amadi masing yamlaba praja miyamna apen ba phongdong narakli mathang da Imphal to red warning level yaure isau thorak pa yabagi khurai salan thong mapada laikai gi publicity chat pa hawkre loina na tongan ba mafam sing isingi imai hengalakli makha chatharak pada laklibo October 3 fawda irang loisindrabadi NPP na BJP na support taw tolagani Joy Kumar paw si pandam paw se dagi lokhachabani center amade state paleba BJP na lusing liba lenga asina mamang sahi me ahum dagi hawduna thogleba irang se lomna laude lakliba October 3 fawda state asi center na Manipur gi issue asi matik chaba thabok paikhat pangamdrabadi NPP na Manipur lengang ta piriba unconditional support handorakpa yai party na lawrakpa decision party asigi MLA singna support tawba natraga tawdaba makhoi gi warep oijagani haina NPP gi national vice president Yumnam Joy Kumar na phongdokre